COVID-19 lakchin bangamnaba lengakna paikhatpa thausilgi sarukam oina Chandel Ukrul amasung Senapadida paikhatliba oxygen plant sing ngachi Chief Minister N Birena sangakri Chief Minister N Biren ngasi ayuk pung mafon makhairom tabada Kangladagi helicopter tongduna Chandel district kidama khongsanki loinana ayuki pung 10 minin nimfurom tabada Chandel district hospital gi campus manungda saba oxygen plant adu sangaki Khongchet aduda Education Minister S. Razen, Travel Affairs and Hilgi Minister Vungzagin Valte, Sports Minister Letpao Hofkiv, Travel Affairs and Hilski Secretary Arthur Warchio Amasung, Helki Principal Secretary Vumlun Mangsu Loinaki. Oxygen plant Sangavagi Thoram aduda Chief Minister N. Biren Nahai, Chingi District Kudimagta Nomada DTAF oxygen cylinder Chani Putokpangamba, 1000 LPM oxygen plant Amamam Tamlaba Matung, Prime Minister Kiargi Makada 500 LPM oxygen plant amamamsu thamnabakanna hodari 500 LPM oxygen plant sing asi lakliba August kun fawagi manungda sanganaba thorang tori hanasu Chief Minister N Birena Fongdoki COVID laichet laksan naba honarakliba asi chai ani sujalakle haukiba tha manga asidadi Delta variant namaram oiraga akanba moongda lanthingnari masida Chingi Village Authority amasung tongan ba CSO singna mating pangli Mamangi nimit kunma thoida total curfew thamduna laichet asi laksin naba lengang nakan honaki madugi kana bisu adumak fangki positive oiba amadi sivagi chang hanadagi yamna hantaraki Chingi District Hospital sing asi mapung fana semgat naba lengang na yamna kan honari masi oina ba honabada mafam asida khundariba miyam nasu mating pangbiyu haina appeal tawraduna Chief Minister N Biren na makatana hai COVID laichot asidagi ngaktok na ba miyam na COVID vaccine kapthokpiu Manipur gi oina COVID vaccine kapayaraba miyoi lag 18 rom leibada hauzik miyoi lag 12 hena COVID vaccine kapthokre lemhau riba miyoi lag 8 muk asi September tha fawagi manungda vaccine kapa losilagani COVID laichot tagi ekhoi safare haina loba yaragani maram aduna miyam na COVID vaccine gi aranba pauda thazabidana COVID vaccine kapthokna ba honasi haina Chief Minister N Birena makataki Ahogi palelagi na sanjil yung malamig kasi aduti matik mayam ay nahansula may makada aduti matik mungayle aduna ay koy target ki sanjil ki district se koy chepi karong na khangde any kano dagi sajikta bakte khangde any ana ay pala pokana anak ko sila pukachar ga sila lain jab imphal york Tarai Fadaba, Yaring Infal European University, Madugi machineries, which are X-ray machine, CT scan machine, Loina Tamna Honorary, Army detection, COVID the Quaitaki Maru ever said, Hana Kamba, something like the hospitals are over. Tungda Chief Minister N Biren Ukrul District Chatuna, Nongmada DTAF oxygen cylinder Chani Puthopangamba 1000 LPM oxygen plant ama Sangaki. Oxygen plant Sangavagi Thoramda Chief Minister N Biren Nahai, Hauzik Ladyba Lengak Asigi Pandam di Lamdam Asida Kunda Minariba Miyoi Pumnamak, Amata Oina Punsin Naduna Punna Hingminaba Haibasini, Masigi Wakalondani ngasi Ukrulda oxygen plant ama Hangdogliba Asi. Oxygen plant asidanatana Ukrul District ana laingi tabak thoram sing hena khumang sausinaba lengang na honari Siroida Special Hospital amasu saragani hauzik Ukrulda sagaliba famung yangkhai leba hospital asi athubada losinaba honasi ngasi sangariba oxygen plant sing asi tharaga Manipurda oxygen plant taret leire wadhauriba Tamenglong amasung Kangpopi District oxygen plant su athubada sangaragani Jennings Complex the Labor Nomada DTAF oxygen cylinder listing amaga Chanipan Putopangamba oxygen plant adusu haying Sangaragani Haina Chief Minister N Birena Makataki. Aroiba Oina Senapati District Chatuna Nomada DTAF oxygen cylinder Chani Putopangamba 1000 LPM oxygen plant amasu Chief Minister N Birena Sangaki. Sangabagi Thoram aduda Chief Minister N Birena Hai Mamangda Manipur Lengaki Oina subnatagi oxygen cylinder kun mga khak leramba adu hauzikti oxygen cylinder lising mga gi mathakta leire ngasi sangariba oxygen plant asidanatana nongmada DTAF oxygen cylinder chama puthokpangamba oxygen plant amasu athubada thamlagani Oxygen plant sing asi leiragadi Serapati District ki oina oxygen gi awatpa thoina leiraroi Senapati District ki oina COVID vaccine kapagi chang si yamna nemliba si laibak thibani athubada COVID vaccine kapthoknaba honasi district hospital khak semgatpada natana district asida leiriba community health center singsu ana laingi khutsu khulai matik chana thamduna semgatnaba honari haina Chief Minister N Birena Makataki
plan se no mada oxygen cylinder chani handoi 200 achoba sangbado na koi senapati gi no magi daily consumption se hardly 50-60 adai dani adu amaga amu lakadore pm care gi honorable prime minister gi pm care fund gi amu je ama kanna sample isi 50 asina no mada 100 hangadaba 100 cylinder gi capacity hogadaba to boya ba khara gai de ko infrastructure health mari lena atai mayam am lai kare ado health ki sector da sample pe aba ko sample da bani suppose pawmata da si porna bo hona ba na ba lambi da level tv yawe lapni na aduna sida su kra semba pawmata da su semba liai da su semba sumaina community health center lai ba mayam si jo ko equip tong na ba kana honari even ukrul da hoji koi gi keno se psa plan se district hospital da tawre 200 ki se aduga 100 ki duna akoi hundung da tawwe